ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯃꯕꯨꯛ ꯌꯥꯝꯅ ꯊꯣꯟꯕ ꯌꯥꯝꯅ ꯅꯣꯏꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯕꯨꯛ ꯊꯣꯜꯂꯤ ꯍꯥꯏꯗꯨꯅ ꯄꯨꯛꯊꯣꯟꯕ ꯀꯧꯔꯝꯃꯤ꯫ ꯄꯨꯛꯊꯣꯟꯕ ꯔꯥꯖꯀꯨꯃꯥꯔ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯣꯏꯔꯛꯄꯗꯨꯅ ꯃꯍꯥꯛꯅ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯕꯗꯨ ꯐꯥꯎꯕ ꯌꯥꯝꯅ ꯅꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯍꯥꯛ ꯑꯁꯤ ꯅꯣꯏ ꯍꯥꯏꯕꯒꯤ ꯏꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯂꯝꯄꯥꯛꯇ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯊꯧꯔꯥꯡ ꯑꯃ ꯇꯧꯔꯝꯃꯤ꯫ ꯀꯨꯝꯃꯩ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔ ꯄꯨꯛꯊꯣꯟꯕꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯆꯥꯕ ꯊꯛꯄ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯃꯁꯥ ꯃꯎ ꯐꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯨꯛꯅꯥ ꯁꯥꯟꯅꯕꯗ ꯔꯥꯖꯀꯨꯃꯥꯔ ꯄꯨꯛꯊꯣꯟꯕ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗ ꯈꯧꯇꯛ ꯆꯥꯅꯔꯝꯃꯤ꯫ ꯄꯥꯔꯤ ꯀꯧꯕ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯎ ꯈꯨꯆꯥꯎ ꯅꯣꯏꯔꯤꯕ ꯈꯨꯅꯣꯏꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝ ꯏꯁꯥ ꯐꯗꯨꯅ ꯄꯥꯡꯒꯜ ꯀꯟꯗꯨꯅꯁꯨ ꯃꯍꯥꯛꯀ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦꯗ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯅꯤꯅꯤꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯐꯤꯕꯝꯗꯣ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ꯫ ꯌꯥꯝꯅ ꯅꯣꯏꯌꯦꯗꯨ ꯈꯪꯉꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯣꯗꯅ꯫ ꯆꯥꯎꯕ ꯆꯥꯡ ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯨꯛꯅꯥ ꯂꯝꯕꯥ ꯄꯥꯟꯅꯗꯨꯅ ꯁꯥꯟꯅꯖꯔꯒꯦꯕ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯃꯍꯥꯛ ꯌꯥꯎꯒꯅꯤ ꯀꯥꯏꯗꯅ꯫ ꯑꯩꯗꯤ ꯇꯥꯎ ꯃꯨꯛꯅꯥ ꯁꯥꯟꯅꯕꯁꯤ ꯌꯥꯎꯕ ꯌꯥꯎꯅꯤꯡꯂꯛꯇ꯭ꯔꯦꯗ꯫ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯊꯥꯏꯅ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯛꯂꯕꯅꯤ꯫ ꯃꯨꯛꯅꯥ ꯁꯥꯟꯅꯅꯤ ꯍꯥꯏꯔꯕꯗꯤ ꯂꯝꯄꯥꯛꯇ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯍꯦꯛꯇ ꯇꯤꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯁꯥꯕꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯏꯇꯥꯎ, ꯔꯥꯖꯀꯨꯃꯥꯔ ꯄꯨꯛꯊꯣꯟꯕꯒ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯍꯧꯅꯗꯦꯗ꯫ ꯏꯅꯝꯃꯁꯦ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯃꯥꯏꯊꯤꯔꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯅꯕꯅꯤ꯫ ꯄꯥꯔꯤꯅ ꯑꯃꯨꯛ ꯍꯥꯏ, ꯑꯗꯨꯅꯤꯅꯦ, ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯁꯤꯁꯨ ꯃꯀꯣꯛꯁꯦ ꯕꯦꯔꯥ ꯇꯧꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯁꯤꯗꯧꯅ ꯅꯣꯏꯕ ꯆꯥꯎꯕ ꯃꯤꯁꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ꯫ ꯀꯨꯝꯍꯩ ꯑꯁꯦ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯒꯤꯗꯤ ꯂꯩꯇꯦ꯫ ꯃꯆꯥ ꯑꯁꯤꯅ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯌꯦꯡꯉꯒ ꯑꯗꯨꯝ ꯁꯤꯟ ꯂꯩꯔꯦ꯫ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯕꯗꯤ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯦ ꯑꯩꯗꯤꯅꯦ ꯍꯟꯗꯛꯇꯤ ꯃꯨꯛꯅꯥ ꯀꯨꯝꯍꯩ ꯑꯁꯤꯃ ꯌꯥꯎꯕ ꯁꯨꯛꯉꯝ ꯍꯦꯛ ꯉꯝꯂꯔꯣꯏ꯫ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯒꯗꯕꯒꯤ ꯁꯔꯨꯛ ꯁꯨꯛꯌꯥꯎ ꯍꯦꯛ ꯌꯥꯎꯖꯔꯔꯣꯏ꯫ ꯑꯃꯅꯁꯨ ꯌꯥꯎꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯎꯕ ꯀꯥꯟꯅꯗ꯭ꯔꯦꯕꯨ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯌꯦꯡꯕꯅ ꯑꯣꯏꯅ ꯐꯔꯗꯧ ꯃꯥꯟꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯄꯥꯈꯪ ꯃꯁꯥ ꯃꯎ ꯐꯕꯁꯤꯡꯗꯨꯅ ꯅꯨꯡꯊꯤꯜꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯨꯛꯅꯥ ꯀꯨꯝꯍꯩ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯣꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯣꯅꯨꯡ ꯑꯗꯨꯗꯅꯤ ꯔꯥꯖꯀꯨꯃꯥꯔ ꯄꯨꯛꯊꯣꯟꯕꯗꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯊꯣꯛꯇꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯅꯨꯄꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯐꯨꯔꯤꯠ ꯑꯆꯧꯕ ꯑꯃ ꯂꯤꯠꯂꯤꯕꯗꯨꯅ ꯀꯔꯤꯒꯤ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯨꯛꯅꯥ ꯁꯥꯟꯅꯕꯗ ꯐꯨꯔꯤꯠ ꯂꯤꯠꯄ ꯍꯧꯅꯗꯦ꯫ ꯐꯨꯔꯤꯠꯇꯣ ꯑꯃꯨꯛꯇ ꯂꯧꯊꯣꯛꯑꯣ꯫ ꯀꯩꯅꯣ ꯏꯃꯥ, ꯑꯩ ꯐꯨꯔꯤꯠ ꯂꯧꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯑꯩ ꯌꯥꯝꯅ ꯅꯣꯏ, ꯑꯩꯒꯤ ꯄꯨꯛꯁꯦ ꯌꯥꯝ ꯀꯪꯉꯤ꯫ ꯍꯣꯔꯦꯟ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯒꯤ ꯄꯨꯛ ꯎꯠꯄꯗꯣ ꯑꯩ ꯏꯀꯥꯏꯖꯩ꯫ ꯃꯁꯤꯗ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ, ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯃꯗꯨꯒꯤꯗꯤꯅꯦ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯁꯦ꯫ ꯏꯆꯥꯁꯦ ꯅꯣꯏꯖꯔꯕꯁꯨ ꯁꯅꯥꯅꯤꯅꯦ, ꯁꯅꯥ꯫ ꯏꯃꯥ, ꯁꯅꯥ ꯍꯣꯏꯁꯨ ꯏꯀꯥꯏꯖꯩ ꯍꯥꯏꯕ? ꯏꯀꯥꯏꯐꯝ ꯀꯔꯤꯁꯨ ꯊꯣꯛꯇꯦꯁꯦ꯫ ꯌꯦꯡꯉꯣꯏ, ꯅꯪꯁꯦ ꯆꯥꯎ ꯁꯥꯡꯂꯗꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕ꯫ ꯍꯣꯔꯦꯟ ꯂꯝꯄꯥꯛ ꯃꯌꯥꯏꯗꯨꯗ ꯅꯪꯅ ꯂꯦꯞꯄꯗꯅꯦ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯕꯨ ꯌꯦꯡꯗꯨꯅ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯦꯡꯒꯩꯔꯣ ꯏꯃꯥ? ꯃꯈꯣꯏꯅ ꯑꯩꯁꯦ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯅꯒꯗ꯭ꯔꯣ? ꯁꯣꯏꯗꯅ ꯍꯥꯏꯅꯒꯅꯤ꯫ ꯃꯈꯣꯏꯅ ꯍꯦꯛꯇ ꯏꯆꯥꯕꯨ ꯊꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕ꯫ ꯅꯪꯒꯤ ꯅꯣꯏꯕꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ꯫ ꯃꯈꯣꯏꯅ ꯅꯪꯒꯤ ꯁꯨꯃꯥꯏꯅꯅꯦ ꯅꯣꯏꯕ ꯉꯝꯕ ꯅꯠꯇꯦꯅꯦ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯐꯨꯔꯤꯠ ꯂꯧꯊꯣꯛꯑꯒꯦ꯫ ꯉꯥꯏꯈꯣ, ꯍꯧꯖꯤꯛꯀꯤꯗꯤꯅꯦ ꯑꯗꯨꯝ ꯂꯤꯠꯂꯣ꯫
Hore nangna lambak yoraba kanda oin lagtho. Imungda mama masa anina asumna wari sanari Mangol adudana ningthau punsiba phamli wakhal aduda khalli. Ngasi pangthokadoriba mukna kumai asida aigi cha sina mukna sanahalaba aigi sanupana mukna ngamlaba madu oirabadi mapa ningthau oidi haraubna loiranida. Wakhal asida mahak yamna nungaina phamlaga leiri tanja sida manai nupa ama khara thuna ningthau leriba maphamdu tamna laklammi manai nupana maru nonduna ningthau bu khurumsai iningthau ibungo nanaina khurumzari. Kari leire nangna hathu atu selakpadi nate aina lampak aduda kumhai pangthoknaba sem saw haina haikibutubu pumloi loirabro. Sem sabudumadi pumloi loizare adubuni iningthau hojik ase yamna lubu wafam ma leire. Kari arubu wanu sat ekta hayu kaidoge manai nupa aduna wafamdubu asumna hai ngasi pangthokadoriba mukna kumhai asida leibak asi leiba masama ufabu nupa makai amata yaure haina haina hawi. Wafam si tabada ningthauna madudi karigina haibage kari maramgino. Makhoi nainabada kumhai asida Rajkumar Pukthon basi yaurabadi makhoi yauba ngamloi asini. Aina sum khanbada ibungo Rajkumar asidi mabuksu yamna tholido masasu yamna noi masida makhoi lamba paba tanbagi oira male. Hey kari nakhoi na aigi sabu adum naiba yabro aigi sabu mabuk tholi yamna noi kaidana matungda adumna khak haiganu afabo oirego makhoi na aigi sanupa asiga lamba paba kire haibadi hainingdene. Iningthau karigumba makhoi na mukna sanaba thu haiba amata yajabadi kamdauba kumhai asi kaiduna toklagadra. Mukna sanaba kumhai asidi arembada kaiduna tokpa yaroi asi haiduna ningthau punsiba ngehak wakhal tawi. Kanamatana mukna sanaba thoklakdrabadi aigi sasi mahak mathanta karamna mukna sanagani makhoina thoklakdrabadi karamna aigi sana mukna ngamgani ainadi aigi sa mukna ngamnaba haiduna hotnari. Ningthau punsiba wakhal kaya ama mathang khalli kona thangda asumna khaladuna haire. Tonjau ibungo nangna hujikmak nupa amabu sil khara piduni mukna sanaba thoktaba yade haina hayo mahakka aigi saga lamba tawna hange mahakbu isana maithiba pihanduna leibak miyam mamangda lenage. Asumna aronba law amana manai nupa duda hairammi. Ningthau punsibana tonjauda sel khara pirammi aduga wa makha tare se sel si lawro aduga nangna pangal khara sonba mi matiduna sel si pisilo mukna sanaba yaudaba yade haina kan hekta hayo phagani iningthau nanai ei soijen tawjagi. Asumna hainaraba tungda manai nupa tonjaudu konungdagi thorakle lambida satna mahak wakhal tawi aibu kana neksige kanada selsi biduna mukna sanaba yaubiyu haina haisige kanamtanadi yaraktu mandese. Rajkumar Pukthon basigi mawong mataw sida mi loina kinarangoni mi di lairi ai phabu kizai horen mukna sanare khalo mahak nagi inbada lekrak manungda changkidau mali wani hujikpu aina mi mathi doise onthok nalu dorida. Tonjau wakhal yamna warami wakhal khanna mahak asum chatpana lamhang amada yaurammi maduda mahangna uyanbagi khonjel ama taraklami mamituna haifet yengduna kananone lamhang sida uyalibsiba pakholda khra haurapna kawi. Hey kanano duda uyalibudubo kanagi yab yargano uyalibudo adubu uyanbagi makholdu adumak leptana tari maduda tonjauna aina kauri bukaisi amata tabiba zatnatene musi kanano hekta yenglagi asi haiduna sorokina kolda laiba lambidu sangsilammi somdana lamhang aduda khara sangsilaga umayam horiba mafamduda laiba pakhang saphabana makuda singjang paiduna u amakana yale sigi usimatang yanba loirabdi phagadabani ngasa ayuktagi chaksu amata sadri tawrise simatang loiraga yumdalaga saruraki tawbani udu makha tana loinaba kana yali tonjauna
ꯎ ꯌꯥꯜꯂꯤꯕ ꯅꯨꯄꯥꯗꯨ ꯎꯔꯗꯨꯅ ꯀꯧꯏ꯫ ꯍꯩ, ꯀꯅꯥꯅꯣ? ꯎ ꯌꯥꯜꯂꯤꯕ ꯅꯪ ꯀꯅꯥꯅꯣ? ꯁꯥꯐꯕ ꯎ ꯌꯥꯟꯕꯗꯨ ꯇꯣꯛꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯑꯩꯕꯨ ꯀꯧꯕꯤꯕ꯭ꯔꯣ? ꯍꯩ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯐꯝꯁꯤꯗ ꯎ ꯌꯥꯜꯂꯤꯕꯁꯤ? ꯋꯥꯐꯝꯁꯤꯗ ꯁꯥꯐꯕ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯈꯪꯖꯗꯦ ꯇꯣꯟꯖꯥꯎꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯏ꯫ ꯉꯁꯤ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯂꯩ, ꯑꯗꯨꯅ ꯀꯅꯥꯝꯇ ꯊꯕꯛ ꯁꯨꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯨ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯅꯪ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯕꯨ ꯎꯁꯤꯠꯇꯕ꯭ꯔꯥ? ꯏꯌꯥꯝꯕ, ꯏꯅꯤꯡꯊꯧꯕꯨ ꯎꯁꯤꯠꯇꯕ ꯅꯠꯆꯗꯦ꯫ ꯅꯅꯥꯎ ꯑꯩꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯆꯥꯅꯤ꯫ ꯑꯁꯣꯟꯕ ꯏꯃꯥ ꯑꯃꯒ ꯑꯩꯈꯣꯏ ꯑꯅꯤꯇ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯖꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎ ꯌꯥꯟꯗꯨꯅ ꯎ ꯈꯥꯏꯗꯨꯅ ꯌꯣꯟꯖꯩ꯫ ꯀꯔꯤ? ꯂꯥꯏꯔꯕ ꯃꯆꯥ ꯑꯃ ꯍꯥꯏꯕ? ꯇꯣꯟꯖꯥꯎꯅ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯃꯁꯥ ꯃꯎ ꯀꯩꯗꯤ ꯌꯥꯝꯅ ꯐꯅ ꯎꯏꯁꯦ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯠ ꯊꯨꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯍꯥꯛꯅꯒ ꯃꯨꯛꯅꯥ ꯁꯥꯟꯅꯔꯕꯗꯤ ꯌꯦꯡꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯅꯤꯗ꯫ ꯏꯅꯤꯡꯊꯧꯅ ꯃꯤ ꯑꯃ ꯊꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦ꯫ ꯇꯣꯟꯖꯥꯎꯅ ꯅꯨꯄꯥꯗꯨꯗ ꯍꯪꯉꯤ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ? ꯏꯌꯥꯝꯕ, ꯑꯩꯒꯤ ꯃꯤꯡ ꯁꯥꯐꯕ ꯀꯧꯏ꯫ ꯁꯥꯐꯕ ꯍꯥꯏꯕ? ꯃꯤꯡꯒ ꯁꯑꯣꯡ ꯁꯛꯇꯥꯒ ꯌꯥꯝꯅ ꯆꯥꯅꯩꯗ꯫ ꯁꯥꯐꯕꯗ ꯁꯥꯐꯕ ꯃꯥꯜꯂꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯉꯁꯤ ꯑꯁꯤ ꯀꯣꯅꯨꯡꯒꯤ ꯑꯆꯧꯕ ꯂꯝꯄꯥꯛꯁꯤꯗ ꯃꯨꯛꯅꯥ ꯁꯥꯟꯅꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕ꯭ꯔꯥ? ꯁꯥꯐꯕꯅ ꯇꯞꯅ ꯈꯨꯝꯃꯤ, ꯏꯌꯥꯝꯕ, ꯅꯅꯥꯎ ꯑꯩ ꯈꯪꯖꯩ꯫ ꯁꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ, ꯅꯠꯇꯦ, ꯅꯪꯕꯨ ꯃꯨꯛꯅꯥ ꯁꯥꯟꯅꯕꯗꯨ ꯌꯦꯡꯕ ꯆꯠꯂꯣꯏꯗ꯭ꯔꯣ? ꯅꯅꯥꯎꯗꯤ ꯆꯠꯆꯔꯔꯣꯏ꯫ ꯏꯕꯨꯡꯉꯣ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯅꯪ ꯌꯥꯕ ꯇꯥꯏ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯄ ꯑꯔꯨꯕ ꯊꯧꯒꯥꯏꯅꯤ꯫ ꯏꯌꯥꯝꯕ, ꯀꯔꯤ ꯋꯥꯐꯝꯅꯣ? ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯁꯨꯝꯗꯧꯕꯅꯤ ꯏꯕꯨꯡꯉꯣ, ꯉꯁꯤꯒꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕꯁꯤ ꯀꯥꯏꯒꯗꯧꯔꯦ꯫ ꯃꯁꯤꯕꯨ ꯅꯪꯅ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯨꯛꯊꯣꯟꯕꯅ ꯃꯨꯛꯅꯥ ꯁꯥꯟꯅꯒꯅꯤ ꯍꯥꯏꯅ ꯂꯩꯈꯤꯕꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯨꯄꯥ ꯀꯅꯥꯝꯇꯅ ꯃꯨꯛꯅꯥ ꯁꯥꯟꯅꯔꯣꯏ ꯍꯥꯏꯅ ꯍꯥꯏꯅꯕ ꯄꯥꯎ ꯑꯃ ꯑꯩꯅ ꯇꯥꯔꯦ꯫ ꯄꯥꯎ ꯑꯁꯤꯃꯛ ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯨꯕꯗ ꯏꯅꯤꯡꯊꯧꯅ ꯅꯨꯄꯥ ꯑꯃꯕꯨ ꯊꯤꯌꯨ, ꯃꯉꯣꯟꯗ ꯁꯦꯜ ꯄꯤꯌꯨ, ꯑꯗꯨꯒ ꯃꯃꯤꯡꯇꯒꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯌꯥꯎꯍꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯒꯤ ꯃꯌꯨꯝ ꯃꯆꯥꯁꯤ ꯁꯦꯜꯅꯤ, ꯃꯁꯤ ꯅꯪ ꯂꯧꯔꯣ, ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕꯁꯤꯕꯨ ꯅꯪ ꯌꯥꯎꯔꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯖꯥꯎꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯜ ꯃꯌꯨꯝꯗꯨ ꯁꯥꯐꯕꯗ ꯁꯠꯄꯤ꯫ ꯁꯥꯐꯕ ꯃꯈꯨꯠꯇ ꯁꯦꯜ ꯃꯌꯨꯝꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯃꯤꯠꯇꯨꯅ ꯁꯦꯜ ꯃꯌꯨꯝꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯃꯍꯥꯛ ꯂꯩꯔꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯣꯟꯖꯥꯎꯅ, ꯏꯕꯨꯡꯉꯣ, ꯅꯪ ꯀꯔꯤꯁꯨ ꯀꯤꯒꯅꯨ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯨꯛꯅꯥ ꯉꯝꯕꯁꯤꯕꯨ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯃꯁꯥ ꯌꯥꯝꯅ ꯅꯣꯏ, ꯃꯁꯥ ꯌꯥꯝꯅ ꯆꯥꯎꯏ꯫ ꯃꯍꯥꯛꯀꯨꯝꯅ ꯃꯁꯥ ꯆꯥꯎꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯐꯦꯠꯇꯪ ꯂꯝꯄꯥꯛ ꯃꯌꯥꯏꯗ ꯊꯣꯛꯇꯨꯅ ꯃꯨꯛꯅꯥ ꯂꯝꯕꯥ ꯑꯣꯏꯔꯣ꯫ ꯑꯁꯨꯝꯅ ꯋꯥꯐꯝ ꯀꯌꯥ ꯑꯗꯨꯕꯨ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯝꯃꯤ ꯁꯥꯐꯕ ꯋꯥꯈꯜ ꯀꯌా ꯑꯃ ꯈꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯝꯄꯥꯛꯇ ꯊꯣꯛꯄꯒꯤ ꯁꯦꯜ ꯈꯔꯁꯤ ꯐꯪꯗꯣꯏꯕ? ꯍꯣꯏꯗ, ꯏꯃꯥ ꯏꯆꯥ ꯑꯅꯤꯅ ꯑꯁꯨꯛ ꯋꯥꯅ ꯂꯩꯔꯛꯂꯤꯕꯁꯦ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯤ ꯌꯥꯏꯗꯅ꯫ ꯃꯍꯥꯛꯅ ꯄꯤꯔꯤꯕ ꯁꯦꯜꯁꯤ ꯑꯩ ꯂꯧꯔꯒꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯨꯛꯅꯥ ꯁꯥꯟꯅꯧ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯍꯦꯛꯇ ꯁꯥꯟꯅꯕ ꯉꯥꯏꯍꯥꯛ ꯌꯥꯎꯔꯒꯦ, ꯃꯁꯤꯅ ꯐꯔꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯍꯥꯏ, ꯐꯔꯦ ꯏꯌꯥꯝꯕ, ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯑꯩ ꯌꯥꯖꯔꯒꯦ, ꯁꯦꯜꯁꯤ ꯑꯩ ꯂꯧꯔꯒꯦ꯫ ꯅꯨꯡꯉꯥꯏꯔꯦꯗ ꯏꯕꯨꯡꯉꯣ, ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯅꯪꯅ ꯄꯥꯡꯒꯜ ꯁꯣꯜꯂꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯒꯅꯦ, ꯅꯪꯅ ꯅꯪꯒꯤ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔ ꯄꯨꯛꯊꯣꯟꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯕꯁꯨ ꯌꯥꯏ꯫ ꯅꯪꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯕꯗꯤ ꯑꯆꯧꯕ ꯃꯅꯥ ꯀꯌꯥ ꯑꯃꯁꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯐꯔꯦ, ꯅꯪꯁꯨ ꯅꯌꯨꯝꯗ ꯆꯠꯇꯨꯅ ꯐꯤꯖꯦꯠ ꯍꯣꯡꯖꯔꯨꯔꯣ꯫ ꯍꯣꯏ ꯏꯌꯥꯝꯕ꯫ ꯁꯥꯐꯕ ꯌꯥꯜꯂꯝꯕ ꯎꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯅ ꯃꯌꯨꯝ ꯇꯝꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯇꯣꯟꯖꯥꯎꯅ ꯍꯥꯏꯍꯧꯏ, ꯂꯣꯟꯖꯥ ꯂꯣꯟꯊꯣꯛ ꯇꯧꯕ ꯅꯤꯡꯊꯧꯁꯤꯕꯨ ꯑꯃꯨꯛꯇꯪ ꯃꯍꯥꯛꯅ ꯃꯥꯏꯊꯤꯕ ꯄꯤꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯁꯥ ꯑꯆꯧꯕꯁꯤꯒ ꯂꯝꯕꯥ ꯄꯥꯅꯕ ꯃꯤꯗꯤ ꯃꯣꯏ ꯃꯄꯥꯗꯒꯤ ꯍꯦꯛ ꯂꯧꯔꯨꯔꯣ, ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯊꯕꯛꯁꯤꯗ꯫ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯁꯥꯐꯕꯁꯨ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯕꯨ ꯀꯧꯏ, ꯏꯃꯥ, ꯏꯃꯥ, ꯍꯣꯏ ꯏꯃꯥ, ꯀꯥꯏꯗ ꯂꯩꯒꯦ? ꯏꯃꯥ! ꯇꯣꯝꯕꯤꯅ ꯐꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ, ꯏꯃꯥ ꯁꯤꯗ ꯂꯩꯌꯦ, ꯐꯃꯨꯡꯗ ꯍꯤꯞꯄꯤꯅꯦ꯫ ꯁꯥꯐꯕ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯇꯣꯝꯕꯤꯅ, ꯎ ꯌꯥꯟꯕ ꯂꯣꯏꯔꯝꯂꯕ꯭ꯔꯣ ꯅꯪꯕꯣ? ꯁꯥꯐꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ꯫
Makutana tonjongna pirama sel mayumdu pairi masagi mataw duda amukasu hangi. Kaidore nana no fit ka tawribadubo karino nakuta pairibaduna safaba mamada pau tammi ima aina uyalingaida aigi nakta nupa masang silaki mahak na ibu kauruktuna ay kanano hain hanglaki aduday ma aina aiga seng wari pumbaliki mana ingon amu ngasi si mukna sana gani haiba khangdab ranglaki aina khangi haiki mahak toima mukna sana ba mi ama thirekpu jani ining thuna thiro haina mangonda thauda boira male mana ingonda tu sigi sel mayumse pirami aduga horense mukna sana ba soidina yobiyo haina yamna kanna hairami ima ai kayam harawe tu sel si leirabadi imana sani mu kayam sabasu phanglani da naima tombi masagi wafamduda kari haina khungadobno khangjadi adubu asumna masanu pad ahangi nangbu mukna sana ba haigatarane hainina ima akoi babungdusu taina mukna sanarimi haibadaine sanarami pari puri haktaktagi hauna mukna asibu pamnane loina sanarakibanine adudi ma ayese makhoi yaseng ini makhoi yaseng masa masuni karigidama mukna sana ba hairoiduno pare ngayhak leirabadi mukna sana ba haukragani imagi bungo imagi mallabu upusida thaina nangina pabungna mukna sana da selamba charai phizol yaubani ima pige madubu seluko hoima tombi tapna haugatli lukhumda leiriba upudo hangdoi mapuroibna setnaramba phimal adubu lokthoi aduga masanu padapi se sida leire masibu seluko safabana madubu laure aduga magi kada chale phaizom ama kurugi mathakta kautangna seli khwangdana khwangset ama chena laksili ngabong phi ama induna mahak mukna sanafam lampak adu tamna chatlammi mukna sanafam lampak adudani ningthau amadi maharani makhoi ani mafam sanafamduna mukna sanaba yengadabagi ngairaga laikhre Rajkumar Pukthon basu mafamduda leire lampak adugi akoiba lebak praja miyam amana famduna kumhai yengadabagi ngairi makharam thangba maike dudana pakhang singna famli bibana tapna hai ito yengune ada samu sobama kundu leirise masida mana khumi kadai samu noi siba soidadi samu sumta leitana hai apang asida mizaw ma famli sudro asini aini samu aise o kana khangni gidudi asuk masa sawu mahaka kana gano haibani mukna lamba pa duna sanadoi siba ayema suk yaw yaw zakhraroi inkol sarupi gi harabasu ay yaw zararoi adubudi yengodana aikhoi somna leriba nupa pakhang mayam sigi marakta Rajkumar Pukthon badongna noi saw mi amta yaude ma ka lamba pa na ba kanamta ngamloi aduni ni kanam tek tholaktradi phani da ko yuni asomdana lesabi mayam ama phamduna leiri makhoi gi mamangda ikai bunang bu kaina haibadudi mapok si bugam zarari Rajkumar Pukthon ba lili bu phrit lokthoi aduga lampak maya adu tamna sangsilak lami noi sarwa mahakna lampak maya lepadudadi saukraba lampak tu pumthan thanbaga chapek mana khirami ningthau punsibadi masanupagi sau phalaba hakchang adu bu ubada thoine hen harauzai aigi sanupa se phazil saubu jani ko mahakna mukna ngam haibasidi soidrabani kumhai nungai dorida nupi kharana sumna hainai chaukreda onthokna masase mahakna ganallabadi kudakta sorpulaga sidong mali aduni ni se kari khusauno haibuni asuk chawbasibo mahaka mukna lamba papinaba kanamta laido madibo aisu mande thazadeba mahaki makhutta ta paikibdane leng lakpa ngamdongna timi kumhai ne tawrise kumhai da ma werida yengdau tanbu tale leisabi singi marakta langlen kaubi ama yawrami langlen mahaki mathang moy aduna Rajkumar Pukthon babu yamna pamjarami langlen tapna haidei Rajkumar Pukthon base onthokna phasei ko aina ngasi lakli base mukna sana ba yengningduna lakpa natte mahakpu yengba lakpani masida nupi amana hereita kariwano nangna haribudubo yam taningde ko phasei haibani kaino nakhoi ki namita mahakse asoba masa sawba samu ama dongna urabasu
ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯃꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯕ ꯑꯃꯗꯧꯅ ꯎꯔꯤꯕꯅꯤ꯫ ꯅꯪꯗꯤ ꯅꯃꯤꯠꯁꯨ ꯁꯣꯛꯂꯕ ꯑꯣꯏꯔꯦ, ꯅꯨꯡꯉꯥꯏꯇꯦꯗ꯫ ꯑꯁꯨꯛ ꯅꯣꯏꯕ ꯃꯤꯁꯤꯕꯨ ꯃꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯕ ꯑꯃ ꯑꯣꯏꯅ ꯎꯏ ꯀꯥꯏꯅ꯫ ꯑꯩꯗꯤꯅꯦ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯐꯝꯃꯒ ꯉꯝꯂꯛꯑꯣꯏꯗꯧꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯃꯥꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯁꯤꯕꯣ? ꯑꯩꯗꯤꯅꯦ ꯃꯉꯣꯟꯗ ꯁꯥꯎꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯎꯔꯒ ꯍꯦꯟꯅ ꯍꯔꯥꯎꯖꯔꯤꯕꯅꯤ꯫ ꯏꯇꯥ, ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯃꯍꯥꯛꯅ ꯄꯨꯝꯍꯦꯟ ꯍꯦꯜꯂꯤ꯫ ꯑꯩꯗ ꯍꯧꯒꯠꯆꯈ꯭ꯔꯒꯦꯗ, ꯀꯗꯥꯏꯗꯅꯣꯝꯇ ꯐꯝꯃꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯐꯝꯈꯤ꯫ ꯃꯗꯨꯗ ꯂꯥꯡꯂꯦꯟꯅ ꯍꯥꯏꯖꯍꯧꯏ, ꯍꯩꯃꯥ, ꯑꯁꯦꯡꯀꯤꯒ ꯍꯧꯒꯠꯂ ꯆꯠꯈꯤꯅꯦ꯫ ꯆꯆꯧꯅ, ꯅꯈꯣꯏꯅ ꯐꯅ ꯍꯥꯏꯔꯁꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯈꯛ ꯍꯣꯡꯈ꯭ꯔꯔꯣꯏ꯫ ꯀꯥꯟꯅꯗꯦ, ꯏꯃꯤꯠꯁꯦ ꯄꯦꯟꯅ ꯃꯥꯕꯨ ꯌꯦꯡꯂꯒꯦ꯫ ꯂꯥꯡꯂꯦꯟ ꯃꯈꯥꯗꯥꯡꯗꯨꯗ ꯃꯈꯨꯠ ꯊꯝꯗꯨꯅ ꯂꯝꯄꯥꯛ ꯃꯌꯥꯏꯗ ꯂꯦꯞꯂꯤꯕ ꯔꯥꯖꯀꯨꯃꯥꯔ ꯄꯨꯛꯊꯣꯟꯕꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯄꯨ ꯌꯦꯡꯖꯔꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯏ, ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯔꯥꯖꯀꯨꯃꯥꯔ ꯄꯨꯛꯊꯣꯟꯕ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯗ ꯐꯝꯂꯤ꯫ ꯂꯥꯡꯂꯦꯟꯅ ꯃꯃꯤꯠꯇꯨꯅ ꯂꯣꯟꯅ ꯂꯣꯟꯅ ꯔꯥꯖꯀꯨꯃꯥꯔ ꯄꯨꯛꯊꯣꯟꯕꯗ ꯌꯦꯡꯖꯔꯤ꯫ ꯌꯦꯡꯂꯒ ꯃꯕꯨꯛꯅꯤꯡꯗꯣ ꯍꯦꯟꯅ ꯅꯨꯡꯉꯣꯜꯂꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ, ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯅ ꯏꯅꯥꯛꯇꯒ ꯁꯨꯝꯅ ꯐꯝꯕꯁꯦ, ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯏꯗ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯍꯥꯛꯄꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯕ, ꯑꯩꯗꯒꯤ ꯑꯣꯏꯖꯅꯤꯡꯂꯤꯕ? ꯔꯥꯖꯀꯨꯃꯥꯔ ꯄꯨꯛꯊꯣꯟꯕꯅ ꯍꯥꯏꯔꯛꯏ, ꯂꯥꯡꯂꯦꯟ, ꯀꯩꯗꯧꯔꯦ? ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦꯗꯅ? ꯍꯪꯉꯣ, ꯀꯔꯤ ꯋꯥꯅꯣ? ꯑꯩꯁꯦ ꯃꯤꯅꯗꯤ ꯌꯥꯝꯅ ꯅꯣꯏ ꯍꯥꯏ, ꯑꯗꯣ ꯑꯩꯕꯨ ꯀꯌꯥꯝ ꯅꯣꯏꯔꯒꯦꯅꯦ? ꯀꯅꯥꯅ ꯅꯪꯕꯨ ꯅꯣꯏ ꯍꯥꯏꯔꯤꯅꯣ? ꯃꯃꯤꯠꯇꯣ ꯀꯣꯊꯣꯛꯀꯦꯅꯦ꯫ ꯍꯣ ꯄꯥꯝꯃꯨꯕꯧ, ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯄꯤꯁꯛ ꯄꯤꯛꯏ, ꯄꯤꯛꯇ꯭ꯔꯨ ꯍꯦꯛ ꯄꯤꯛꯅ ꯎꯏ꯫ ꯅꯪꯁꯨ ꯑꯗꯨꯗꯤ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯦꯗ꯫ ꯑꯩꯁꯦ ꯈꯔꯗꯤ ꯅꯣꯏ ꯍꯥꯏꯕ ꯈꯪꯖꯩ, ꯃꯁꯤꯗꯩꯁꯤꯗ ꯃꯈꯣꯏꯅ ꯁꯥꯃꯨꯗꯧꯅ ꯅꯣꯏ ꯀꯥꯏꯅ ꯑꯩꯕꯨ ꯍꯨꯀꯠꯂꯛꯇꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯉꯥꯡꯅꯤꯡꯕ ꯃꯈꯩ ꯉꯥꯡꯖꯁꯅꯨ, ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯨꯛꯊꯣꯟꯕꯅ ꯇꯞꯅ, ꯂꯥꯡꯂꯦꯟ, ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯆꯤꯡꯖꯥꯎꯒꯨꯝꯅ ꯂꯦꯞꯀꯅꯤ꯫ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯗꯣꯏꯅꯣꯅꯦ? ꯋꯥꯕꯅꯤꯗ, ꯁꯨꯝ ꯐꯝꯃꯨ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯨꯅ ꯆꯪꯂꯛꯏ꯫ ꯂꯥꯡꯂꯦꯟꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨ ꯎꯔꯦ꯫ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏ, ꯇꯥ ꯁꯥꯐꯕ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ? ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯀꯔꯤꯒꯤ ꯂꯤꯔꯛꯂꯤꯕꯅꯣ? ꯅꯨꯄꯥ ꯑꯁꯤ ꯁꯥꯐꯕꯅꯤ꯫ ꯁꯥꯐꯕꯅ ꯈꯨꯝꯃꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯑꯆꯤꯛꯄ ꯃꯐꯝꯁꯤꯗ ꯎꯅꯔꯝꯂꯤꯕ? ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ꯫ ꯑꯩꯗꯤ ꯇꯥ ꯄꯨꯛꯊꯣꯟꯕ ꯈꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯀꯔꯤ? ꯑꯁꯨꯛ ꯅꯣꯏꯕ ꯁꯥꯃꯨꯔ ꯃꯤꯔ ꯈꯪꯗꯕꯁꯤꯕꯨ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕ? ꯇꯥ ꯁꯥꯐꯕ, ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯅꯈꯣꯏꯒꯤ ꯅꯃꯤꯠꯇ ꯃꯍꯥꯛꯄꯨ ꯁꯥꯃꯨ ꯑꯣꯏꯅ ꯎꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯃꯍꯥꯛ ꯑꯁꯦ ꯈ꯭ꯋꯥꯡꯖꯦꯡꯕ ꯈꯣꯏꯃꯨ ꯑꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯈ꯭ꯋꯥꯡꯖꯦꯡꯕ ꯈꯣꯏꯃꯨ ꯀꯥꯏ? ꯑꯃꯨꯛ ꯏꯟꯊꯨꯕꯗ ꯍꯧꯒꯠꯄ ꯉꯝꯂꯣꯏꯗꯤ ꯈꯪꯗ꯭ꯔꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔ ꯄꯨꯛꯊꯣꯟꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ, ꯍꯩ, ꯀꯅꯥꯗꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ? ꯑꯩ ꯑꯁꯤ ꯀꯅꯥꯅ ꯍꯥꯏꯅ ꯈꯟꯕꯒꯦ? ꯅꯪꯁꯤꯔꯣ? ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯤ ꯆꯥꯎꯕꯪ ꯑꯣꯏꯅ ꯎꯏ꯫ ꯀꯔꯤ? ꯑꯩꯕꯨ ꯆꯥꯎꯕꯪ ꯀꯥꯏꯅ? ꯑꯩꯁꯦ ꯄꯥꯡꯒꯜ ꯀꯌꯥꯝ ꯀꯜꯂꯤ ꯍꯥꯏꯕꯗꯨ ꯌꯦꯡꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯂꯥꯡꯂꯦꯟꯅ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯉꯣꯟꯗ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ꯫ ꯇꯥ ꯄꯨꯛꯊꯣꯟꯕ, ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯃꯍꯥꯛꯅ ꯌꯦꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯁꯥꯊꯤꯅ ꯐꯨ ꯀꯩꯗꯧꯒꯦ? ꯔꯥꯖꯀꯨꯃꯥꯔ ꯄꯨꯛꯊꯣꯟꯕꯅ, ꯂꯥꯡꯂꯦꯟ, ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ, ꯑꯩ ꯇꯧꯒꯦ꯫ ꯃꯥꯒꯨꯝꯕ ꯑꯃꯅ ꯍꯦꯛꯇ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯍꯟꯒꯦ꯫ ꯁꯥꯐꯕꯅ, ꯂꯥꯛꯑꯣꯅꯦ, ꯉꯝꯊꯣꯛꯅꯁꯤ꯫ ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯈꯨꯐꯨ ꯊꯤꯅ ꯐꯨꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨ ꯁꯨꯔꯦ꯫ ꯂꯝꯄꯥꯛ ꯑꯁꯤꯗ ꯍꯦꯛꯇ ꯉꯝꯊꯣꯛꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯄꯨꯛꯊꯣꯟꯕꯒ ꯁꯥꯐꯕꯒ ꯂꯝꯄꯥꯛ ꯑꯗꯨꯗ ꯈꯠꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯨꯛꯊꯣꯟꯕꯅ ꯁꯥꯐꯕꯒꯤ ꯃꯃꯥꯏꯗ ꯀꯤꯅ ꯃꯊꯪ ꯊꯤꯟꯖꯤꯜꯂꯤ꯫ ꯁꯥꯐꯕ ꯔꯥꯖꯀꯨꯃꯥꯔ ꯄꯨꯛꯊꯣꯟꯕꯅ ꯑꯃꯨꯛꯇꯪ ꯊꯤꯜꯂꯛꯄꯗ ꯇꯟꯗꯟ ꯄꯥꯏ꯫ ꯃꯍꯥꯛꯀꯤ ꯅꯣꯏ ꯆꯥꯎꯔꯕ ꯃꯈꯨꯠꯇꯨꯅ ꯑꯃꯨꯛꯇꯪ ꯊꯥꯔꯛꯄꯗ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯏ꯫ ꯁꯥꯐꯕꯅ, ꯏꯁ, ꯇꯟꯗꯟ ꯀꯌꯥꯅꯣꯝ ꯄꯥꯏꯔꯤꯅꯤꯁꯤꯗꯤ, ꯏꯃꯥꯏꯄꯦꯝꯃ, ꯃꯈꯨꯠ ꯈꯨꯆꯥꯎ ꯑꯁꯤꯅ ꯑꯃꯨꯛꯇꯪ ꯊꯥꯔꯛꯄꯗ ꯂꯣꯡꯈꯥꯛ ꯂꯣꯡꯏꯗ꯫ ꯃꯥꯒ ꯈꯠꯅꯕ ꯆꯨꯝꯗ꯭ꯔꯦ ꯑꯩ, ꯃꯥꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯕ ꯇꯥꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯨꯛꯊꯣꯟꯕꯅ, ꯍꯩ, ꯈꯪꯉꯕ?
ꯍꯧꯈꯣꯗꯅ ꯑꯩꯉꯣꯟꯗ ꯍꯧꯈꯨꯑꯣ ꯀꯨꯟꯗꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯊꯨꯅ ꯍꯧꯒꯠꯂꯛꯑꯣ ꯁꯥꯐꯕ ꯀꯨꯏꯅ ꯂꯩꯊꯕ ꯆꯨꯝꯗ꯭ꯔꯦ ꯈꯟꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯄꯨꯛꯊꯣꯟꯕꯅ ꯍꯥꯏ ꯃꯔꯤꯟ ꯃꯇꯥ ꯑꯁꯤꯅꯁꯨ ꯑꯩꯉꯣꯟꯗꯒ ꯍꯧꯕ ꯁꯥꯔꯤ ꯂꯥꯡꯂꯦꯟꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯂꯥꯡꯂꯦꯟ ꯑꯩꯒꯤ ꯒꯨꯟ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯒꯅꯣ ꯅꯪꯉꯣꯟꯗ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯄ ꯉꯝꯂꯔꯣꯏꯗꯕꯅꯤ ꯂꯥꯡꯂꯦꯟ ꯔꯥꯖꯀꯨꯃꯥꯔ ꯄꯨꯛꯊꯣꯟꯕꯒꯤ ꯃꯊꯧꯅꯥ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯍꯦꯛ ꯊꯣꯛꯏꯗ ꯑꯁꯦꯡꯕꯒꯤꯔꯅꯦ ꯑꯁꯦꯡꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯡꯂꯦꯟꯒꯤ ꯅꯥꯀꯜꯗ ꯐꯝꯂꯤꯕꯤ ꯊꯣꯏꯕꯤꯅ ꯂꯥꯡꯂꯦꯟꯒꯤ ꯃꯔꯤꯡꯖꯨꯝ ꯑꯗꯨꯗ ꯐꯠ ꯏꯜꯂꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯂꯥꯡꯂꯦꯟ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ ꯍꯤꯡꯆꯥꯕꯤ ꯀꯩꯅꯣ ꯀꯩ ꯋꯥꯈꯜ ꯈꯜꯂꯤꯅꯣ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤꯕꯗꯨꯕꯣ ꯂꯥꯡꯂꯦꯟ ꯃꯤꯀꯨꯞꯇꯨꯗ ꯃꯍꯥꯛꯅ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯊꯟꯗ ꯑꯃꯨꯛꯀꯁꯨ ꯅꯣꯛꯆꯩ ꯑꯁꯨꯝ ꯇꯧꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯃꯇꯝꯗꯨ ꯌꯧꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯝꯄꯥꯛ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯄꯨꯛꯊꯣꯟꯕ ꯅꯠꯇꯅ ꯀꯅꯥꯝꯇ ꯊꯣꯔꯛꯂꯝꯗꯦ ꯃꯈꯥ ꯊꯪꯕꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯄꯥꯈꯪꯁꯤꯡ ꯑꯗꯨꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯐꯝꯂꯒ ꯂꯩꯅꯔꯤ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯇꯁꯦꯡꯅꯃꯛ ꯀꯅꯥꯃꯠꯇ ꯊꯣꯛꯂꯛꯂꯔꯣꯏꯗꯕ ꯖꯥꯠꯂꯅꯦ ꯃꯁꯤꯗꯤ ꯀꯝꯗꯧꯒꯅꯤ ꯏꯆꯥꯅꯨꯄꯥ ꯃꯍꯥꯛ ꯃꯊꯟꯇꯗꯤ ꯀꯔꯝꯅ ꯃꯨꯛꯅ ꯁꯥꯟꯅꯅꯤꯒꯦ ꯑꯩꯕꯨ ꯀꯩꯗꯧꯕ ꯇꯥꯏ ꯃꯍꯥꯔꯥꯅꯤꯅ ꯃꯄꯨꯔꯣꯏꯕꯗ ꯇꯞꯅ ꯍꯥꯏꯖꯩ ꯉꯁꯥꯏ ꯁꯦꯜ ꯄꯤꯗꯨꯅ ꯃꯤ ꯑꯃ ꯀꯧꯅꯕ ꯍꯥꯏꯈꯤ ꯍꯥꯏꯕꯗꯥꯏꯅꯦ ꯃꯍꯥꯛꯇꯨꯕꯨ ꯂꯥꯛꯇ꯭ꯔꯕ ꯖꯥꯠꯂꯣ ꯃꯤ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯂꯝꯕꯥ ꯑꯣꯏꯅ ꯊꯣꯛꯍꯟꯗ꯭ꯔꯕꯗꯤ ꯋꯥꯊꯣꯛ ꯑꯣꯏꯅꯕ ꯇꯥꯔꯤꯃꯤ ꯑꯩꯅ ꯉꯁꯥꯏ ꯇꯣꯟꯖꯥꯎꯗ ꯊꯕꯛ ꯑꯗꯨ ꯁꯤꯟꯅꯈꯤꯕꯅꯤꯅꯦ ꯃꯍꯥꯛꯄꯨ ꯃꯤ ꯅꯦꯛꯇ꯭ꯔꯕ ꯖꯥꯠꯂꯥ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯇꯣꯟꯖꯥꯎꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏ ꯍꯩ ꯇꯣꯟꯖꯥꯎ ꯑꯩꯅ ꯉꯁꯥꯏ ꯅꯉꯣꯟꯗ ꯁꯦꯜ ꯄꯤꯗꯨꯅ ꯄꯥꯡꯒꯜ ꯈꯔ ꯁꯣꯟꯕ ꯅꯨꯄꯥ ꯑꯃ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯃꯨꯛꯅꯥ ꯂꯝꯕꯥ ꯇꯧꯅꯕ ꯅꯦꯛꯑꯣꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯅꯪꯕꯨ ꯊꯕꯛꯇꯨ ꯇꯧꯗ꯭ꯔꯕꯣ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩꯅ ꯅꯨꯄꯥꯗꯨ ꯁꯦꯜ ꯄꯤꯗꯨꯅ ꯅꯦꯛꯆꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯨꯄꯥꯗꯣ ꯁꯠ ꯀꯧꯊꯣꯔꯛꯂꯨꯗꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯍꯧꯕꯒꯤ ꯃꯇꯝ ꯍꯦꯜꯂꯦ ꯋꯥꯅꯤ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩ ꯍꯧꯖꯤꯛꯃꯛ ꯀꯧꯊꯣꯛꯆꯔꯛꯂꯒꯦ ꯇꯣꯟꯖꯥꯎ ꯅꯤꯡꯊꯧꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯏ ꯃꯈꯥ ꯊꯪꯕ ꯑꯗꯣꯝꯗ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯐꯝꯗꯨ ꯂꯩꯔꯤꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯖꯗꯨꯅ ꯁꯥꯐꯕꯕꯨ ꯊꯤꯔꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯥꯕꯨ ꯂꯥꯛꯇ꯭ꯔꯕ ꯖꯥꯠꯂꯥ ꯁꯣꯏꯗꯅ ꯂꯥꯛꯑꯣ ꯍꯥꯏꯅꯗꯤ ꯐꯖꯅ ꯍꯥꯏꯈꯤꯕꯅꯤꯗ ꯃꯍꯥꯛꯇꯨꯕꯨ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯉꯕꯣꯡ ꯐꯤ ꯏꯟꯕ ꯅꯨꯄꯥ ꯑꯃ ꯐꯝꯂꯤꯕꯗꯨ ꯍꯦꯛ ꯎꯔꯦ ꯃꯁꯤꯗ ꯐꯝꯂꯒ ꯂꯩꯔꯦ ꯀꯥꯆꯤꯟꯁꯤꯗ ꯐꯝꯂꯤꯕ ꯅꯨꯄꯥꯁꯦ ꯑꯁꯤ ꯁꯣꯏꯗꯅ ꯑꯣꯏꯅꯤ ꯇꯣꯟꯖꯥꯎ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯅꯥꯛꯄꯗ ꯆꯤꯔꯣꯜ ꯇꯧꯏ ꯏꯕꯨꯡꯉꯣ ꯅꯪꯅꯦ ꯑꯩꯅ ꯊꯤꯔꯤꯕꯁꯦ ꯏꯅꯤꯡꯊꯧꯅꯁꯨ ꯃꯨꯛꯅꯥ ꯁꯥꯟꯅꯕꯁꯦ ꯍꯧꯕ ꯌꯥꯔꯦ ꯍꯥꯏꯔꯦ ꯂꯥꯛꯑꯣ ꯁꯥꯐꯕꯅ ꯍꯪꯉꯤ ꯏꯌꯥꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯩꯒ ꯃꯨꯛꯅꯥ ꯂꯝꯕꯥ ꯄꯥꯗꯣꯏꯁꯤ ꯑꯁꯤꯗ ꯂꯦꯞꯂꯤꯕ ꯃꯤ ꯑꯆꯧꯕꯁꯤꯒꯔꯣ ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ ꯅꯠꯇꯦ ꯅꯪꯒꯤꯁꯤ ꯃꯥꯕꯨ ꯀꯤꯔꯤꯕ꯭ꯔꯣ ꯃꯗꯨꯒꯤ ꯅꯠꯆꯗꯦꯗ ꯁꯤꯁꯤ ꯏꯅꯤꯡꯊꯧ ꯑꯁꯤꯅ ꯍꯟꯗꯛꯀꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕꯁꯤꯗ ꯃꯆꯥꯅꯨꯄꯥꯅ ꯃꯨꯛꯅꯥ ꯊꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯅꯅꯦ ꯊꯧꯁꯤꯜꯂꯤ ꯃꯁꯥ ꯆꯥꯎꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯎꯕꯗ ꯀꯅꯥꯝꯇꯅꯅꯦ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯩ ꯅꯉꯣꯟꯗ ꯁꯦꯜ ꯄꯤꯔꯦꯕ ꯄꯨꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯅꯪꯅ ꯉꯝꯂꯒꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯍꯦꯛꯇ ꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯕ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯊꯝꯕ ꯁꯥꯠꯂꯕꯗꯤ ꯈꯪꯉꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯣꯟꯖꯥꯎꯅ ꯁꯥꯐꯕꯕꯨ ꯄꯨꯊꯣꯔꯛꯏ ꯁꯥꯐꯕ ꯃꯁꯥꯗ ꯀꯨꯞꯇꯨꯅ ꯏꯜꯂꯝꯕ ꯉꯕꯨꯡ ꯐꯤꯗꯨ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯂꯝꯄꯥꯛ ꯃꯌꯥꯏ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯁꯥꯐꯕꯕꯨ ꯎꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯃꯌꯥ ꯀꯥꯗꯨꯅ ꯂꯣꯏꯅ ꯌꯦꯡꯅꯈ꯭ꯔꯤ ꯄꯤꯕꯥꯅ ꯍꯥꯏ ꯏꯇꯥꯎ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯊꯣꯛꯂꯤꯕꯁꯤꯕꯣ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯊꯣꯛꯂꯣꯏ ꯍꯥꯏꯕꯁꯤ ꯃꯁꯤ ꯈꯪꯗꯕ ꯖꯥꯠꯂꯥ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯅꯈ꯭ꯔꯒ ꯏꯇꯥꯎ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯄꯪꯕ ꯃꯥꯗꯤ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯖꯔꯦꯗꯅ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯖꯔꯁꯅꯤ ꯂꯝꯄꯥꯛ ꯃꯌꯥꯏ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯄꯨꯛꯊꯣꯟꯕ ꯑꯃꯗꯤ ꯁꯥꯐꯕ ꯃꯈꯣꯏ ꯑꯅꯤ ꯃꯥꯏꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯦꯞꯂꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯂꯥꯝꯗꯨꯅ ꯂꯝꯕꯥꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯆꯦꯠꯅ ꯄꯥꯏꯅꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗꯤ ꯃꯆꯥꯅꯨꯄꯥꯅ ꯃꯨꯛꯅꯥ ꯉꯝꯂꯅꯤ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯁꯥꯐꯕ ꯃꯁꯥ ꯑꯆꯧꯕ ꯂꯝꯕꯥ ꯑꯗꯨꯒ ꯃꯨꯛꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯨꯏꯅ ꯃꯨꯛꯅꯗꯨꯅ ꯂꯩꯔꯕꯗꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯉꯝꯈ꯭ꯔꯒꯅꯤ ꯑꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯂꯧꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯒꯦ
ꯔꯥꯖꯀꯨꯃꯥꯔ ꯄꯨꯛꯊꯣꯟꯕꯁꯨ ꯃꯈꯨꯠ ꯑꯗꯨꯅ ꯁꯥꯐꯕꯕꯨ ꯀꯣꯠꯇꯨꯅ ꯂꯩꯕꯥꯛꯇ ꯍꯦꯛꯇ ꯅꯝꯊꯒꯦ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯁꯥꯐꯕꯅ ꯃꯈꯣꯡ ꯌꯦꯠꯇꯨ ꯔꯥꯖꯀꯨꯃꯥꯔ ꯄꯨꯛꯊꯣꯟꯕꯒꯤ ꯃꯀ꯭ꯔꯥꯡ ꯃꯄꯥꯗꯨꯗ ꯁꯠ ꯊꯥꯡꯖꯤꯜꯂꯤ꯫ ꯃꯈꯨꯠ ꯌꯦꯠꯀꯤ ꯈꯨꯅꯤꯡꯗꯨꯅ ꯈꯨꯠꯂꯩ ꯊꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯈꯥꯗꯥꯡ ꯃꯄꯥ ꯑꯗꯨꯗ ꯍꯥꯏꯒꯠꯂꯛꯏ꯫ ꯃꯈꯨꯅꯤꯡ ꯑꯗꯨꯅ ꯃꯈꯥꯗꯥꯡ ꯑꯗꯨꯗ ꯗꯛ ꯊꯥꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯑꯣꯏꯔꯣꯝꯗ ꯈꯪꯅꯝ ꯅꯝꯁꯤꯜꯂꯤ꯫ ꯑꯗꯨꯅ ꯇꯧꯕꯗ ꯔꯥꯖꯀꯨꯃꯥꯔ ꯄꯨꯛꯊꯣꯟꯕꯒꯤ ꯃꯈꯣꯡ ꯑꯣꯏꯗꯨ ꯊꯥꯡꯒꯠꯂꯛꯏ꯫ ꯃꯈꯣꯡ ꯌꯦꯠ ꯑꯗꯨꯅ ꯈꯣꯡꯐꯝ ꯆꯥꯅ ꯂꯦꯞꯄ ꯉꯝꯍꯧꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗ ꯗꯣꯡ ꯍꯥꯏꯊꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯁꯥꯐꯕꯅ ꯃꯁꯥ ꯃꯎ ꯐꯕ ꯔꯥꯖꯀꯨꯃꯥꯔ ꯄꯨꯛꯊꯣꯟꯕꯕꯨ ꯃꯅꯝ ꯂꯩꯕꯥꯛ ꯇꯥꯍꯟꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯃꯐꯝꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯅꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯪꯃꯛ ꯃꯛꯁꯤꯟꯈꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯏꯁ ꯀꯔꯤ ꯃꯇꯧꯅꯣ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯁꯣꯏꯗꯅ ꯃꯨꯛꯅꯥ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯃꯥꯏꯊꯤꯔꯕ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯑꯩꯗꯤ꯫ ꯁꯥꯐꯕꯅ ꯃꯨꯛꯅꯥ ꯉꯝꯕꯒꯤ ꯃꯉꯣꯟꯗ ꯃꯅꯥ ꯃꯊꯨꯝ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ꯫ ꯐꯠꯇꯕ ꯑꯔꯣꯟꯕ ꯂꯧꯁꯤꯟꯅꯗꯨꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯈꯤꯕ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯦ꯫ ꯁꯥꯐꯕ ꯃꯅꯥ ꯃꯊꯨꯝꯁꯤꯡꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯄꯥꯎ ꯄꯨꯝꯕ ꯃꯃꯥꯗ ꯂꯣꯏꯅ ꯇꯝꯂꯤ꯫ ꯇꯣꯝꯕꯤꯁꯨ ꯃꯆꯥꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯥꯏꯔꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫